ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯦ ꯂꯥꯏꯅꯤꯡ ꯂꯨꯞꯅꯤ ꯆꯠꯂꯒꯅꯦ ꯆꯠꯅꯔꯣꯟ ꯌꯥꯎꯗꯕ ꯇꯧꯕꯤꯒꯅꯣ ꯆꯤꯟꯗꯅ ꯑꯃ ꯈꯨꯠ ꯑꯃ ꯇꯧꯕꯤꯒꯅꯣ ꯍꯥꯏꯁꯦ ꯆꯤꯟ ꯈꯛꯇꯪꯅꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯆꯠꯂꯦ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯊꯕꯛꯅ ꯎꯠꯀꯗꯧꯅꯤꯀꯣ ꯊꯕꯛꯅ ꯇꯥꯛꯀꯗꯧꯅꯤ ꯆꯤꯟꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯌꯨꯝ ꯃꯌꯨꯝ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣ ꯃꯥꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯆꯠꯅ ꯀꯥꯡꯂꯣꯟ ꯏꯖꯠ ꯆꯥꯛꯆꯥꯁꯤꯡꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯉꯥꯛꯅ ꯆꯠꯀꯦꯅ ꯆꯤꯟꯗ ꯈꯛꯇꯪ ꯆꯠꯄꯅꯤ ꯈꯨꯠꯇ ꯌꯥꯎꯗꯕꯅ ꯑꯗꯨ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯣꯏ ꯅꯣꯡꯄꯥꯟ ꯃꯥꯟꯅꯅ ꯆꯠꯄꯤꯌꯣ ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯀꯅꯤ ꯍꯥꯏꯔꯒꯗꯤ ꯆꯠꯂꯦ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯇꯣꯛꯆꯔꯦꯀꯣ ꯉꯝꯒꯅꯦꯅ ꯆꯠꯂꯦ ꯆꯠꯇꯥꯔꯒꯗꯤ ꯅꯣꯡꯄꯥꯟ ꯃꯥꯟꯅꯅ ꯆꯠꯂꯣ ꯃꯅꯨꯡꯗ ꯌꯦꯡꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯄꯥꯟꯗ ꯌꯦꯡꯕꯁꯨ ꯆꯃꯥꯏ ꯑꯃꯥꯏ ꯃꯥꯟꯅꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯃꯄꯥꯟꯗꯗꯤ ꯐꯖꯔꯍꯩ ꯃꯅꯨꯡꯗꯗꯤ ꯐꯖꯔꯝꯗ꯭ꯔꯦꯗ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯇꯥꯟꯗꯦ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯊꯤꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯅꯨꯡꯗ ꯐꯖꯔ ꯂꯣꯏꯔꯦ ꯑꯩ ꯐꯤ ꯁꯦꯒꯥꯏꯕ ꯁꯦꯠꯂꯁꯨ ꯅꯪꯅ ꯁꯦꯠꯂꯁꯨꯀꯣ ꯃꯅꯨꯡꯗ ꯑꯩ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯂꯩꯔ ꯂꯣꯏꯔꯦ ꯐꯤꯅ ꯌꯥꯄ ꯅꯠꯇꯦ ꯑꯋꯣꯏꯕ ꯇꯥꯔꯛꯄꯗꯗꯤ ꯐꯤꯖꯦꯠꯅ ꯌꯥꯔꯣꯏ ꯃꯄꯥꯟꯒꯤ ꯀꯣꯚꯔ ꯗꯪꯗꯨꯅ ꯌꯥꯔꯣꯏ ꯑꯋꯣꯏꯕ ꯇꯥꯔꯛꯄꯗꯗꯤ ꯉꯥꯡꯉꯤ ꯏꯁꯩ ꯃꯌꯥꯝꯁꯤꯡꯁꯦ ꯊꯕꯛ ꯑꯣꯏꯅ ꯐꯤꯜꯗ ꯇꯥꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯔꯒ ꯑꯗꯨ ꯈꯪꯗꯣꯏꯅꯦꯕꯀꯣ ꯊꯕꯛ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯁꯤ ꯆꯤꯡꯒꯤ ꯋꯥꯔꯤꯗ ꯌꯥꯝ ꯇꯧꯅꯒꯨꯝꯁꯤ ꯊꯕꯛ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯁꯤ ꯁꯛ ꯎꯠꯁꯤ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯥꯡꯕ ꯁꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉ ꯃꯦꯗꯤꯌꯥ ꯊꯣꯛ ꯄꯉꯥꯡꯗ ꯉꯥꯡ ꯑꯈꯪ ꯑꯍꯩ ꯁꯥꯕꯗꯣ ꯑꯩ ꯇꯧꯖꯅꯤꯡꯗꯦ ꯑꯩꯁꯨ ꯏꯀꯥꯏꯖꯩ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯗꯨꯒ ꯑꯃ ꯈꯪꯒꯗꯧꯅ ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝꯅ ꯂꯩꯆꯤꯟꯗꯣ ꯂꯩꯇꯣꯟ ꯐꯔꯕ ꯃꯤ ꯊꯕꯛ ꯑꯣꯏꯔꯔꯣꯏꯀꯣ ꯊꯕꯛ ꯇꯧꯒꯗꯧꯕ ꯃꯤ ꯋꯥ ꯉꯥꯡꯉꯣꯏ ꯋꯥ ꯉꯥꯡꯗꯕ ꯃꯤꯗꯣ ꯊꯕꯛ ꯇꯧꯒꯗꯧꯅꯤ ꯆꯤꯜꯂ ꯌꯥꯝ ꯐꯔꯕ ꯊꯕꯛ ꯉꯥꯡꯊꯣꯛꯑ ꯊꯕꯛ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯁꯤꯃ ꯈꯪꯕꯤꯌꯨ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯌꯥꯝꯅ ꯂꯝꯗꯤ ꯋꯥꯁꯤ ꯑꯔꯨꯕ ꯋꯥ ꯉꯥꯛꯇꯅꯤꯅ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯏ ꯁꯔꯨꯛꯇꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒ ꯑꯩꯅ ngâm hai cái to nâng ngâm hai cái thằng bốc này tàu cái ôm mang ngâm thì cái u này thằng bốc là ta này cái xin là tạo cái thằng ta thằng bốc là ta nó phải